ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯣꯔꯠ ꯍꯤꯁꯇꯣꯔꯤ ꯑꯅꯤ ꯄꯨꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯅꯆꯦꯅꯤ ꯅꯆꯜꯅꯤ ꯈꯟꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ, ꯁꯨꯞꯅꯇꯒꯤ ꯑꯏꯕꯤꯒꯤ ꯀꯜꯄꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯍꯥꯎ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯤꯈꯣ ꯆꯩꯅꯥ꯫ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯇꯨꯅ ꯀꯟꯅ ꯃꯔꯩ ꯇꯧꯔꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯈꯠꯅꯕ ꯍꯧꯕꯁꯨ ꯃꯥꯜꯂꯤ, ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯣ ꯀꯞꯂꯨꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯃꯥꯅꯤ, ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯁꯅꯥꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯥꯁꯅꯥꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ, ꯃꯥꯒꯤꯅ ꯃꯧꯄꯥ ꯑꯣꯏꯔꯤꯕ ꯁꯤꯟꯊꯥꯅꯤ꯫ ꯊꯥꯁꯅꯥꯒꯤ ꯃꯃꯥ ꯂꯩꯃ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯁꯤꯟꯊꯥꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯊꯦꯝꯕ ꯍꯩꯇ ꯃꯆꯦꯕꯨ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯡ ꯐꯠꯇꯕꯤ ꯃꯆꯦ ꯊꯥꯁꯅꯥꯒꯤ ꯃꯇꯧꯅ ꯑꯣꯏꯗ꯭ꯔꯕꯗ ꯑꯔꯣꯏꯕꯗ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯕ ꯀꯞꯅꯤꯡꯂꯝꯕꯁꯤꯡ ꯐꯈꯤꯗꯨꯅ ꯑꯁꯥꯎꯕꯗ ꯑꯣꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤ ꯁꯤꯟꯊꯥꯗꯤ ꯃꯆꯦꯗ ꯈꯠꯅꯕ꯫ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯕꯜ ꯂꯩꯇꯕ ꯁꯤꯟꯊꯥꯅ ꯍꯥꯏꯔꯛꯏ ꯂꯛꯅꯔꯛꯏ ꯑꯄꯪꯕꯤ ꯃꯆꯤꯡꯗꯤ ꯀꯌꯥ ꯐꯠꯇꯕꯤ ꯃꯆꯦꯕꯨ꯫ ꯁꯤꯟꯊꯥꯅ "ꯅꯃꯥꯏꯗꯨꯕꯨ ꯈꯔꯒ ꯄꯣꯝꯕꯒ ꯍꯦꯟꯅ ꯄꯣꯝꯈ꯭ꯔꯦꯅꯦ ꯏꯆꯦ ꯆꯐꯣꯠꯅꯕꯤ, ꯀꯤꯡꯕꯣꯟ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯐꯣꯠ ꯐꯣꯠ ꯂꯥꯎꯕ ꯅꯥꯀꯟ ꯅꯥꯀꯟꯒ ꯁꯦꯞ ꯆꯥꯗꯕ ꯀꯤꯡꯕꯣꯟꯗꯣ ꯌꯥꯝ ꯃꯥꯜꯂꯤ"꯫ ꯊꯥꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯃꯤ, "ꯅꯪꯗꯤ ꯀꯩ ꯃꯥꯜꯂꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯥꯏꯅꯣ"꯫ ꯁꯤꯟꯊꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯏꯆꯦ ꯏꯕꯦꯝꯃ ꯆꯐꯣꯠꯅꯕꯤ, ꯀꯩ ꯂꯣꯟꯅꯣ ꯅꯪꯒꯤꯗꯨꯕꯣ? ꯃꯩꯇꯩꯂꯣꯟ ꯐꯥꯎꯕ ꯆꯨꯝꯅ ꯉꯥꯡꯕ ꯍꯩꯇꯦ, ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯧꯕꯤꯒ ꯇꯧꯏ꯫ ꯂꯧꯔꯨꯅꯨ ꯃꯅꯤꯄꯨꯔꯒ, ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯣ, ꯑꯗꯨꯒ ꯑꯩ ꯀ꯭ꯂꯥꯁ ꯂꯧꯕꯤꯒꯦ"꯫ "ꯅꯪꯅ ꯀ꯭ꯂꯥꯁ ꯂꯧꯕꯤꯗ꯭ꯔꯁꯨ ꯑꯩ ꯂꯣꯏꯅ ꯍꯩꯖꯩ"꯫ ꯁꯤꯟꯊꯥ ꯌꯥꯔꯛꯇ ꯉꯪꯏ, "ꯍꯩꯔꯝꯅꯤ ꯌꯥꯝ"꯫ ꯊꯥꯁꯅꯥꯁꯨ ꯇꯥꯍꯧꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥꯅ ꯑꯩ ꯍꯥꯏꯗꯦ ꯉꯥꯡꯗꯦ ꯃꯇꯥꯒꯨꯝꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯩ꯫ ꯀꯥꯎꯈ꯭ꯔꯦ, ꯐꯍꯟꯈ꯭ꯔꯦ, ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯉꯥꯛꯇꯪꯒꯤ ꯁꯤꯟꯊꯥꯅ ꯉꯥꯡꯈꯤꯕ ꯋꯥꯊꯤ ꯋꯥꯆꯣꯏ ꯈꯔꯗꯨꯅ ꯊꯥꯁꯅꯥꯒꯤ ꯑꯃꯛꯄ ꯃꯥꯏꯊꯣꯡ, ꯑꯋꯥꯕ ꯋꯥꯈꯜ ꯂꯣꯏꯅ ꯀꯥꯎꯍꯟꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ ꯃꯆꯦꯒꯤ ꯃꯥꯏꯊꯣꯡꯗ꯫ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯅꯨꯡꯗ ꯇꯨꯝꯍꯧꯕꯤ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯕꯨ ꯀꯧꯔꯛꯄ, "ꯊꯣꯏꯕꯤ"꯫ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯗꯨꯅ ꯈꯠꯅꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯃꯤꯠ ꯄꯥꯡꯂꯝꯂꯦ꯫ ꯊꯥꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯕꯤꯔꯛꯏ, ꯑꯗꯨꯒ ꯁꯨꯝꯅꯁꯨ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯒꯦꯔꯥ? ꯉꯁꯥꯏꯁꯨ ꯀꯩꯝ ꯆꯥꯈꯤꯗꯦ"꯫ ꯂꯩꯃꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯐꯥꯎꯗꯦꯗ"꯫ ꯋꯥꯗꯣ ꯇꯥꯕꯒ ꯁꯤꯟꯊꯥꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯁꯨ ꯆꯥꯒ ꯆꯥꯅꯕ ꯑꯃꯒ ꯇꯧꯔꯒ ꯆꯥꯅꯕ ꯇꯧꯁꯦ꯫ ꯀꯨꯏꯅꯒ ꯅꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯍꯟꯗꯛ ꯐꯦꯁꯟ ꯁꯣ ꯊꯣꯛꯇꯣꯏꯁꯦ, ꯌꯦꯡꯕ ꯆꯠꯄ ꯉꯝꯅꯕ ꯁꯠ ꯁꯠ ꯅꯥꯕ ꯐꯅꯕ ꯇꯧꯔꯁꯦꯕ"꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯊꯥꯁꯅꯥꯅ, "ꯐꯦꯁꯟ ꯁꯣꯑꯌꯦ, ꯅꯨꯄꯥꯅꯕꯨ ꯐꯦꯁꯟ ꯁꯣ ꯊꯣꯛꯇꯣꯏꯁꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ"꯫ ꯁꯤꯟꯊꯥꯅ, "ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯆꯐꯣꯠꯅꯕꯤ, ꯋꯥꯊꯤꯗꯣ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯆꯥꯅꯕꯗꯣ ꯄꯨꯔꯛꯎ, ꯆꯠꯂꯣ ꯆꯥꯎ ꯍꯦꯟꯗꯕꯤ"꯫
ꯊꯥꯁꯅ ꯁꯨꯛꯂꯞ ꯁꯥꯎꯔꯞ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥ ꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯈꯔ ꯌꯥꯝꯗꯕꯤꯗ ꯆꯥꯁꯤꯀꯣ?" ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯣꯛꯐꯦꯠꯁꯨ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯆꯥꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯃꯕꯨ ꯊꯥꯁꯅ ꯑꯃꯗꯤ ꯁꯤꯟꯊꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯪ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯁꯤꯟꯊꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯄꯥ ꯇꯣꯝꯄꯣꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯉꯛꯂꯨꯗꯦ꯫ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯂꯩꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯑꯁꯤꯕꯨ ꯁꯥꯎꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯂꯩꯃꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯂꯥꯟꯁꯤꯟꯕ ꯉꯝꯗ ꯂꯥꯞꯇꯛꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯇꯣꯝꯄꯣꯛ ꯃꯥꯒꯤꯗꯤ ꯊꯃꯣꯏ ꯄꯦꯟꯖꯕ ꯑꯣꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯃꯄꯥꯅ ꯑꯁꯨꯝꯅ ꯑꯣꯏꯕꯒꯤ ꯃꯔꯝ ꯈꯪꯗꯦ꯫ ꯁꯤꯟꯊꯥꯅ ꯐꯅ ꯃꯥꯒꯤ ꯃꯃꯥ ꯄꯣꯛꯄꯤ ꯂꯦꯝꯕꯤꯁꯅꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛꯇ ꯃꯔꯝ ꯍꯪꯗꯨꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯪꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯀꯧꯕꯤ ꯃꯍꯥꯛꯄꯨ ꯄꯤꯕꯤꯗ꯭ꯔꯕꯗ ꯁꯤꯟꯊꯥ ꯃꯥꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ? ꯑꯗꯨꯕꯨ ꯂꯩꯃꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯕꯁꯨ ꯁꯤꯟꯊꯥꯗꯤ ꯂꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦ ꯑꯁꯤꯕꯨꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯃꯛꯅꯤ ꯈꯟꯖꯩ꯫ ꯁꯤꯟꯊꯥꯗꯒꯤ ꯇꯥꯗꯅ ꯂꯩꯃꯅꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯥꯁꯅꯥꯅꯁꯨ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄ꯭ꯋꯥꯃꯛꯅꯤ ꯈꯜꯂꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯂꯩꯃꯕꯨ ꯀꯧꯕ ꯉꯥꯡꯕ ꯇꯧꯏ꯫ ꯂꯩꯃꯕꯨ ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯊꯝꯗꯦ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯐꯔꯤ ꯃꯇꯤꯛ ꯂꯩꯃꯁꯨ ꯐꯩ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯃꯔꯛꯁꯤꯗ ꯏꯃꯨꯡꯁꯤꯗ ꯇꯣꯉꯥꯟ ꯇꯥꯔꯤꯕ ꯑꯁꯤ ꯇꯣꯝꯄꯣꯛ ꯈꯛꯇꯅꯤ꯫ ꯂꯩꯃꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯉꯝꯗꯕꯁꯤꯅ ꯃꯌꯥꯝꯁꯨ ꯄꯥꯡꯒꯜ ꯊꯣꯛꯅꯗꯕꯅꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯇꯣꯝꯄꯣꯛꯅ ꯊꯥꯁꯅꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ꯫ ꯁꯤꯟꯊꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯕꯕꯥ"꯫ ꯀꯧꯕꯗꯨ ꯈꯛꯅꯤ꯫ ꯍꯥꯏꯅꯕ ꯋꯥꯗꯤ ꯂꯩꯇꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯈꯪꯏ ꯃꯆꯥꯒꯤ ꯃꯑꯣꯡ, ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ, "ꯂꯣꯏꯔꯕ꯭ꯔꯥ? ꯂꯥꯛꯑꯣ ꯆꯠꯂꯁꯤ"꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯂꯩꯃꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯥꯁꯅꯥꯕꯨ ꯀꯧꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯇꯣꯝꯄꯣꯛꯅ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯁꯥꯎ ꯇꯧꯗꯨꯅ ꯂꯩꯕꯗꯨꯁꯨ ꯂꯣꯟꯅ ꯌꯦꯡꯖꯈꯤꯕꯅꯤ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ꯫ ꯁꯦꯀꯦꯟ ꯈꯔ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯗ ꯌꯦꯡꯏ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯄꯥꯒꯤ ꯃꯇꯧꯗꯣ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯋꯥ ꯈꯪꯗꯕ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯄꯥꯗ ꯌꯦꯡꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯃꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦ, ꯌꯨꯝꯊꯪꯅꯅ ꯂꯩꯕꯒꯨꯝꯕꯅꯤ꯫ ꯌꯨꯝ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝ ꯆꯥꯎꯗꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯇꯥꯏꯗ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯖꯤꯜꯂꯤ꯫ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯏꯟꯁꯥꯡ ꯂꯥꯟꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯈꯤꯕꯅ, ꯊꯃꯣꯏ ꯆꯦꯠꯄꯤ ꯑꯣꯏꯈꯤꯕꯅꯔ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯛꯁꯤꯟꯅ ꯁꯝꯕꯜ ꯈꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤꯅ ꯆꯥꯎꯅ ꯌꯣꯠꯀꯤ ꯒꯦꯠ ꯍꯥꯞꯄꯤ꯫ ꯌꯨꯝꯁꯨ ꯃꯊꯣꯟ ꯑꯅꯤ ꯍꯥꯞꯄꯤ꯫ ꯑꯗꯨꯒ ꯂꯩꯃꯒꯤꯅ ꯇꯤꯟꯒꯤ ꯒꯦꯠ ꯍꯥꯞꯄꯤ꯫ ꯑꯗꯨꯁꯨ ꯀꯨꯏꯔꯕꯒꯤ ꯏꯀꯣꯞ ꯀꯣꯞ ꯏꯃꯟꯁꯨ ꯃꯜꯂꯤ꯫ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯨꯁꯨ ꯂꯩꯕꯥꯛꯀꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯕꯗꯤ ꯑꯣꯏꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯇꯣꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯆꯥꯗ꯭ꯔꯤ꯫ ꯃꯆꯥꯅ ꯆꯥꯛ ꯆꯥꯗꯕꯁꯤꯗ ꯃꯃꯥ ꯂꯦꯝꯕꯤꯁꯅꯥ ꯄꯥꯈꯠꯆꯩ꯫ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅ ꯃꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯂꯦꯝꯕꯤꯁꯅꯥꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯕꯨꯡꯉꯣ"꯫ ꯁꯤꯟꯊꯥ ꯌꯦꯡꯂꯛꯏ ꯃꯃꯥꯗ꯫ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ, ꯌꯦꯡꯕꯗꯨ ꯈꯛꯅꯤ꯫ ꯂꯦꯝꯕꯤꯁꯅꯥꯅ, "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯨ ꯆꯥꯗꯦ"꯫
ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯕꯨꯡꯉꯣ. ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯏꯃꯥꯗꯗꯤ ꯑꯔꯣꯠꯄ ꯊꯝꯒꯅꯨ. ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯁꯦꯡꯅ ꯏꯃꯥꯗ ꯍꯥꯏꯌꯨ. ꯁꯤꯟꯊꯥ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ. ꯄꯥꯈꯨꯝ ꯐꯪꯂꯣꯏꯗꯕ ꯋꯥꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯋꯥꯕ ꯄꯤꯖꯕꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ.